Jiribam mihat ka mari lenana hakhiba mi ani sukhre jiribam da angang ahum yauna mi taruk phaduna puraba matung tamthin hatkhiba thodokta senabani haiduna ena phagat mioi ani sukhre ena sabosen numita asamgi kasada leba moina thol village dagi lausorang mar elas rosang kauba nupa ama aizol dagi phare nakalamuramda thalyalan mar elas boya kauba amasu ena amasu asam police ki team mamana aizol dagi phakibane farba mar asi moina thol Dilsok Ghat Kasar district Assam dagi nihari Jiribam massacre da mapungona senaba miyo ena phakiba du condemn tawbaga loinana justice system misang mikai nai haina KJC na phungdorakre Hakhiba sahi 2024 ki November thada Jiribam ki boro bekra leba pikliba angang yauna punna miyo taruk pharaba matung mihathina hakhiba Jiribam massacre da mapungona senaba Thamelan mar elas boya kauba miyo ama National Investigation Agency ena phakiba thodo adu unjustified oiba justice system misang mikai nai ba thabak tawi haibagi yamna sauna taba mami amani haina Kukijo Council KJC na phungdorakle KJC na thadok serol amada ena Jiribam massacre ga mari lenana pharaba Thamelan mar haidba mioi ase hi thoduna chamna hingjaba mihat asiga mari lenadaba mara laitaba mioi amani Jiribam gi mihat asiga mari lenana mahako ena phariba se aranba thong amani Jiribam mihat asiga mari lenana ena paikhatliba investigation asida kadai phawba fair oina paikhatliba gi haibadu mara laijidaba Thamelan mar phakiba sina asabu wahang ama thokhali haina su phongdorakle serol duna makhata na hai Manipur tholiba sahi ani henjelakleba irang asigi anganba matamda Kukijo phuruki tongan mioi ki hatkhiba amasung Jiribam da mar volunteer tara khut thona bane haiba thodokta nongmena panduna sikhiba dugi matangta ngasi phabu mari lenabo authority gi maikai dagi mara laiba miyo sing phaduna ain goiba chera amata pikiba leitre asiguma thawong asina justice system misam mikai naiba thabak tawi haiba takpani selective oina justice ki thabak tawbana Manipur gi irang asi amuka hena pakthok chaw thorakani haina su phongdorakle Manipur thokliba irang asi miyo khara phaduna court trial sathabana loisinba ngamloi ngasi di lamdam asita khundariba kuki amadi Meitei gi marakta physical amasung emotionally khaidoknaduna leide Manipur da hojik thokliba irang asi loisinduna mahosagi matawgum ing tappa lakhan gi harabadi political solution na purakadabani haina su serol duna makhata na phongdorakle ZRA ki designated game masing hanthaba ngamloi haina leramba du MSA ki pressure da designated game masing hanthaba da yanaba purakre suspension of operation su extension ga mari lenana Ministry of Home Affairs MSA amadi Kuki su group ke no amadi UPF ki marakta wari sanaduna laklabasu ngasi phawa warasin amata purakpa ngamdana lakhiba da asauba impact piba yaba anoba development ama oida wari sanaba da yawriba Zomi reunification organization ZRO gi hojik leiriba designated game ahum madugi manungda game ama thinjinduna masing hanthabada ZRO gi makhada leriba tongan ba su group ki lanholup singi marakta mifam pangthoktuna yanaba purakre Zomi reunification organization ZRO gi cabinet meeting na designated game ama thingjinduna masing hanthaba haina warep asi laukibani hairi ZRO gi vice president 1 Kenneth Muan na khuyek piduna thadrokpa serol amada ngarang August ama irai numita Zomi reunification organization ZRO gi army wing oiriba Zomi revolutionary army ZRA Zomi defense volunteer ZDB amadi Zomi revolutionary front ZRF ki makok thongba lusingba sing yauna lup asigi leiriba designated game sing asigi matangda phomkhiba mifamna songtalda leriba Mount Sinai designated game thingjinba haina yetna ba yaudana mifamadu da warep lore Mount Sinai game hariba designated game ase ZRO gi leriba designated game ahunggi manungda amani hairi zerol duna makhata na hai ngarang pangthokiba mifamna songtalda leriba Mount Sinai game hariba designated game sing ase India lenga ka su extension ga mari lenana wari sanabada central government gi mahut sinduna saruk yariba MSA gi makok thongba official singe maikai digisu hariba designated game ase thingjinaba wari sanabadu da Kukiso group ki lusingba singda taksinduna lakhibani haibasu khangba ngamle amadi matam kya sangna mifam pangthoklaba matung Mount Sinai designated game thingjinba gi nauna lobo warep ase su central government official singda information leire haina su serol sinama khatarakle panba yabadi Zomi reunification organization ZRO gi army wing ama oiriba ZRA hariba larholup ase hakhiba sahi 2005 tagi hawduna insurgent group amadi India lenga ki marakta wari sanaduna suspension of operation su
agreement khuyek pinaduna lakhibani MIC na tatsilakpa duda UPF amadi KNF ki mokok thongba lusingba singi Meitei dagi yaningba phongdoklaba sugi agreement khuyek pinabada yauriba ZRA gi lusingba singna makhogi leiriba designated game masing hanthaba amadi nauna mafam hongdo hongjin tawba ngamloi haina sikhang khangduna leikhibadagi MIC amadi Kukisu group ki marakta wari sanabadu mahai chaba ngamdana phirep amata lawba ngamdana lakhibani ngarang nauna mifam pangthoktuna ZRO gi army wing oiriba ZRA yauna tongan ba armed group singi marakta mifam pangthoktuna designated game masing hantanaba lawkiba warep asina MIC amadi Kukisu group ki marakta wari sanabadu gi warosin ama porakpa ngamlagadra haibagi wahang kaya Meitei kaya dagi leibak miyamna hangnarakle Cybercrime senaba miyo ani phare miyam dagi Aadhaar amadi bank account sing details sing khongatuna niyam lana transaction tawduna cybercrime racket ki asawba network sathanaba miyo ani Manipur police na phagatpa ngamkhre Manipur police na ISBT Khumalapak dagi cybercrime racket ka mari lenana pharaba miyo ani adudi Brikam Basumatri sahi kuntra mathoi Barpeta Sudem Basumatri sahi kuntra manga Zirang makhoi ani ma Assam dagi ni haidi Rajya Sabha da Manipur da President rule sangtokpagi wafam khanaba ngamdana adjourn tawkhre Mikhal pangthoktaba thawrang tawriba Bihar gi electoral roll da Election Commission of India na SIR Special Intensive Revision tawba du handokadabani haina opposition akanba demand tawbana maram oiraga House animakta charangnaba thokpadagi Rajya Sabha da ngarang puthoktuna khanagani haina tawramba Manipur da President rule sangtokpagi resolution adu khanadana thasagi mari phawba House adjourn tawkhre Surshanpur to Tipai Muglambi, House of Power Poundadre, Miyam Gitangai for the Nasang Polam Sing, Airlift Tawkre, Surshanpur Tipai Mug Road, National Highway to Aribada NS 150 Gima from Kayada, landslide Topaduna Hojik Sulambi Sembalo Sindavana, Manung Hanjin Bong Pumpsing the Labor Miam, Awaba, Mayoknade, District Administration Amasung Langana Kusamnaraga Miam Hingbada, Sangbada Tangai for the Polam Sing, Airlift Tawkre, District Administration Surshanpur State Langa Amasung Indian Air Force Kusamnaraga Tangai for the Polam Singado. Hanglap subdivision ki manung sanba khunsing mapungoina santing saisang amasung khullona na leiriba mafam singda leiriba miyam gi damak airlift tawkhibani hawkhiba July 15 gi numidang waramda akan banung sukhiba dagi national highway sigi mapungoina siangpi amasung Tuila Fagi Marakta mafam maudra henbada landslide thokpadagi manung hanjinna leiba khunsingda tangai fadaba polam sing pusilakpa yadana leirakibani haujiksu landslide thokiba mafam sing aduda pairaga leiriba lekhom leinang uwa kaya adu sengdokpagi thabak satharabasu mafam yambana loisinba ngamdana leiri lambi ningkhaiba aduna tongan mafam singda khundariba phurup singi miyoi sing district ki atai mafam singda samnadana leirakpana nomagi tangai fadana changba polam sing mapungoina acha thak sing hidak langthak sing amasung atai tangai fadaba Sangba polam singadu fangdana lakpani miyamgi awaba du yenglaga district administration henglap AC gi MLA lejamang hakipna pau phawna duna miyamda seng hawai hidak langthak amasung tangai fadaba polam singadu emergency aerial relief operation sathaduna miyamda yawhana bathabak sangsin khibani haidi MLA lejamang hakip DC Susanpur Darun Kumar S amasung STO henglap DS Mamin Tham Gangte na Kupna Yang Senduna Indian Air Force ki Mi-17 helicopter sizinaduna sathakiba airlifting adu tangai fadaba polam singadu haplaga Susanpur gi headquarters Beng da leiba kuntraga taruk suba Assam Rifles helipad gi pai khraba matung Mol hoising helipad thadaki haidi khongthang adu ga mari lenana DC Susanpur Darun Kumar na hai khongthang asi lokona bohona bada yamna thuna yangna thabak sing paikhat pirakpa agency singbu thagale amasung district administration mafam singadu da mahausa gi phibam da hanjilakpa ngamdri Miyam gi mateng pangkigani haibagi thajaba phongdokhi Popular government lehanaba PR sangdokadabani haina thamlakle Manipur da chanariba president rule sangdoknaba center na thabak lokhalakliba si Manipur miyamna mikhal da khandu mihut singgi oiba lengak ama lehanaba honabani haina masagi masak maming de haidokningdaba politician singna phongdorakle chaliba sahi asigi February 13 da 19 suba Manipur Legislative Assembly animated suspension da thamduna president rule lerakhiba adugi matam tha taruk oibana chatliba August thagi 12 da loiragani August 12 da matam loiragadaba makhatana President rule thamnaba parliament ki house animakna tha taruk sangdokpagi warep launaba center na thabak lokholakpaga loinana Lok Sabha na haukiba yumsa kaisa numita ayaba pikre numit kharani gi matungda manaba resolution Rajya Sabha
ta khanaraga ayaba piraga thasigi tarahumdoi president rule gi matam tha taruk sangdoklagane Rajya Sabha da masigi matangda khanananaba resolution asi hana admit tawkhrabane ngaragi mifamda khanagadaba adu house da sarangnaba tholakpadagi khanadana mifam adu lakliba ningthokaba numit ki ayuk pung 13 phawba yaithoki pawgi lekhun singna ningthokaba numita Manipur president rule August 13 hauraga tha taruk sangdokpagi resolution khanaraga pass tawraba yai hana phongdoknaragle parliamentary practice ki matangda khangba politicians singna hai parliament president rule gi matam tha taruk sangdoknaba thabok lokholagliba se hauzik animated suspension da lairiba 12 suba Manipur legislative assembly sihandana thamlaga amuk hingat hanba yana bani haire Prime Minister Modi lakliba September 9 da Assam da laktuna Bhupen Hazarika gi sahi sama surakpa mapo kubon gi thoram saruk yagadawri Prime Minister Narendra Modi Assam da lakliba September 9 da laktuna sahi amasumna pangthokadawriba Bhupen Hazarika gi sahi sama surakpa mapo kubon thoram da saruk yaba lakane hana Chief Minister Himanta Biswa Sarmana ngarang phongdokhre Golaghat district ta laiba Numligarhar Refinery Limited NRL da PM thunglaragani mahana rupa koti 3,000 gi mamal changna semgatpa bioethanol plant miyamda khusinagan hana mahana haiki mafam adudagi PM na Darang district laiba Mangal Thoida chatkani mafam aduda mahana Guwahati ring road changagani amasung Guwahati da Brahmaputra mathakta saba Rukwa amasung Narenga gi samnaba thong miyamda sinagani amade Mangal Doi Medical College Hospital sanabagi ure uyung tamlagani haiki Imphal East Ain gi wangmada lam khopsi lambasing amata khaktana eviction chathagani haina DC nebedita na phongdokhre Imphal East District ta Ain yadaw mongda lam khopsinduna sajilabasing amata khaktana takthokani eviction chathariba si DC gi nungaina banate sakhat thorangi thabaksing paikhatpada lam laitrabadi karamna paikhatpa yagadawribano haina Imphal East District ki DC Dr Nebedita na ngarang haingang haina sing eco facta mahiro singna ek pair ma ke naam haiwa themasigi makhada usara sing thabagi thoronga mari lenana phongdokhre District Administration Imphal East Department of Education SK Samagraha Shiksha Manipur amasung Central Forest Department gi makhada ZEO Zone 2 sinduna ngarang pangthokiba usara thabagi thorom aduga mari lenana DC Nebedita na makhata na haikibada turel khonung de yumkai amasung atai infrastructure kaya sajelambasing haujik tak thokpagi thabak yam kana chathari iram khonglam lambi gi nakala amasung lairakna singbada lam khop sinduna sajelambasing amata khaktana takthokigane nong tabadagi isaw thokpa matamda lengak tainaba amasung ising isaw thoktana bagi damakta hairiba khongthang asi lokhatpane eviction chathariba sri mahakilana interest nate development project amasung scheming pakhatpada lam laitrabadi karamna pakhatkadawibano development pakhatpa haibasida lam mathau tai maramaduna miyamna state land da khopsindana yumkai sajenbagi thabak tawbigano tasena lam laitaba amade survey ya hodabasing oiragana formal oina application thabiyu patapi na bohonage hana phongdokhe amaromda irangna maram oiraga Imphal East ki oina tongan tongan mafamda lanjena dun lairiba singi matangda haikibada ikau yaudana atai IDP singi oina de lakadoriba December fawbugi manungda makoi gi hanagi mayum amasung khul singda hanjil halagane masida miyamna somapung phaba cooperation PBO ongtorakle Senapati District ta Mijal lainana naraba mioi 13 haujuk phawba Mijal ki hida kapthoktana lairi haide haukiba matam kharagi mamangda Senapati District ta Mijal laina sandorakkiba galoinana haukiba June amadi July thada Mijal ni haina chingnaba case 63 lakhe masagi manungda 13 na confirm tawraga taruk amana negative oiba thena kiba galoinana mioi 19 gi result haujumaki oina pending da lairi Mijal na nare khanglaba mioi 13 gi manungda mioi 10 ngasi phawba Mijal gi hida kapthoktana lairi haina IPR na thokpa zerol amana haire zerols na hai laina asina sandorakliba sige matang the meeting come awareness program ama Senapati district ki DRDA conference hall da pangthokre me phamadu the health department ICDS school sing civil society organization sing church amasuk lining laison gi lusung ba kaya su sarugya khe loina na district asida laina asi sandorakpadagi ngak thoknaba amadi laina asina naraba singbu singnaba laitana hida kap thoknabagi matang da khana naina ki haire district asigi Mount Everest area da sada kunganifal Mijal gi hida kap thokpaga loinana sada 53 ki sangda hida kap thokre laina si sandorakpadagi ngak thoknaba health department na investigation tawba treatment sathabaga loinana vitamin A amasung paktakna na hida kap thoknaba thabak paikhatle school amadi ICDS ki maikaidagi surveillance reporting mobilization amadi awareness ki thabak sathabaga loinana dharma gi lusingba singna miyamda hida lang kap thoknaba thabak paikhatle haide
lamdamsigi nupi obisingna mitau tamba toklase ifai funa thambiramba phajraba natsing yokhatminase haina phongdokre khunai asigi sakyang mingsel oiriba nupi obisingna migi matau tamba toklase ifai funa thambiramba aikogi phajraba natsing yokhatminaduna iramdamase kanaminase haina irefa inat chanura losilon iselge president tongborom ebm sana phongdokre wafam singarang Manipur Press Club ta pangthokpa iselge konsuba mapo komon tharonga mari lenana mahana makhata na hai lamdamasigi leiriba nupi obi sanura singda mapalamgi sangselakliba sapu migi matau tambana maram oiraga lamdamasigi pije chaksa nat ke saktamda lining laison khudimakta marai sai tharakpagi amadi ahomba kya lakpadagi kannana bo wakhalon manaba sanura singna punsinduna loop asi semkhibani haike mahana makhata na hai mapangi matau tamduna iramdamki sanura singna pije phigai set saruba aduna mapalamgi miyamna yenglakpa matamda nataba miyeng amada yenglakpa amadi crime kya thorokpagi pau aikhoi khudimakna tanare laiba amagi khunai amagi sagel mingsel oiriba nupi oibising asi mama amamam oirakadaba maramna isa isana semdoksaduna migi matau tamba toklase nat haibasi ahongba nairabasu aikhoigi ipai puna chathang puthang thambiram laba amadi lejaram leba aikhoigi nat ki asengba masak amadi saktam adu manghandana thamduna yokharminase loinana aikhoigi lejariba sana kanglon thaksi khasinaina saksayo thakna singba singasi satuna iramda Manipur asikan minase haina phongdokhe ngarangi thoramadu thoksom ramni president all Manipur women social reformer and development samas nupi samas laurembam nganbi president amkil amade Manipur da leiriba tongan ba nupi lop sangilo singbu singsu sarugya ke Bot hura lehaba Rahul Gandhi ki wafam yumfam yaudabane haina ECI na phongdorakre Bihar ki SIR asi election commission na BJP ki khodong sana ba pangthokpani amasong Karnataka da election commission ki mateng na bot huranbagi thabak sathaki haibagi proof Congress ta lai haina Rahul Gandhi na phongdokhiba wafam singa du yumfam yaudabane amasong miyambu lana lamjing na bohona bani haina election commission na phongdorakre election commission na hai asinga yumfam yaudaba wafam singa si phongdoktuna nungtigi numit khudingi commission asida mara sibana kali sukana ba porakloi election officials di transparent oiba moongda numit khudingi thabak tawri asigama yumpham yaudaba wafam sing asida officers singna mai onsilba kana de haike